Bank khudingmak ki oina 5 working days per week oina bahaina Indian Bank Association amadi United Forum of Bank Union ga haukiba chahi komja Englishing anika kunga marida Memorandum of Understanding sign tongna khrabasu komja Englishing anika kunga taru yawa fawba lengak tagi ayaba fangdana leibagi mayokta ngasi India pumada bank sing thong lonana khongjang changsin bagi saruk ama oina Manipur dasu bank strike asi chathakhre bank employees singi demand asi maru oina employees singi nongmada thengnariba issue stress health ki ngriba khodong chadaba khara hantha hanbata natana public singi inconvenience khara hantha hanabani haina UFBU ge convener Sizaguru mayum sana halna fondorokli wafamasi bank employees amadi officers singi lariba union mapan na punsilaga semba United Forum of Bank Union na sindra MG Avenue de leba State Bank of India SBI pamangda jathagiba protest adugo mari lengna fondokibani All India ke oina lariba bank employee amadi officers sing punna lakh nipa na chathakiba strike ado public sector bank, private sector bank, foreign bank, regional rural bank amadi cooperative bank na chingban gi employees sing na saruk yake Kongjang aduga mari lenana UFBU ki convener Sizaguru mayum sana halna makha tarduna haikibada IBA amadi UFBU anigi marakta in konjalesing aniga kunga marida sign tawduna yana khrabesu ngasi fawba lenga kaya ba fangdana matam kuina lairakpadagi haukiba chahi konja englishing aniga kunga mangagi March ki kunga mari amadi kunga manga dasu strike chathakiba laikhrabani adubo lenga ki maikadagi khanaduna ayaba piraklagani habagi thazba pirakpadagi matam kharagi oina yaithokibani adubo konja englishing aniga kunga Yorubasi fawba karinga mawafam amata thamlaktabadagi India pumagi oina bank strike asi chathabani haiki doinana 5 working days per week asida working hour asi tension gadaban nate hengat kadoribani masina employees singi kanaba khaktan natana public inconvenience leitana bani haiba wafam thamke nasi tawriba koina strike sigi matang sida koina thamjaning wafam di kaim nate akoi ki 2015 da 2 day banking phangre adu matung da akoi ki recently akogi 2024 da conclude tawgiba IBA ga sign tawgiba kainojigi makhada akogi 5 day banking per day per week se do yanare yanabai matungina sigi potse nasi 2026 yore adu nasi ba ko phangdaba sida natna akoina haining idi akoina tawriba 5 day banking demand sigi makha sida akogi working hours se tension gadau nate henkal laktoini Ujik 10 to 5 ni 5 day banking yarak pakandadi akogi 9:50 to 10:30 oirakadoini now akoina tawjariba demand se akogi other state government central government then NABARD RBI general insurance loinamak 5 day banking hoi aduga banking akogi ujik lairiba industry sidadi digital banking haiba UPI ATM mayam channel laire